ngasi miyam channel sigi maikedi miyam da review ngtang tawjarke aduga aichu order to khibdagi miyam ngasi deliver tawda ngaijari aduga sigi product sigi matang da su miyam na thamjaramge aduga hauji hauji si miyam ngasi si 91% off level sigi product se miyam na pambi yaraga dikson shudana Amazon digi order to bi aduga hairiba order sigi link si video sigi description na hapsaramge aduga magi model na sigi miyam na thamjage yamna mo comfortable oiba product amasu oiri duga magi maming sina Callas multi-purpose foldable laptop table with cup holder ne aduga drawers yaure aduga mic holders yaure aduga table holder study tables breakfast table foldable and portable ergonomic and rounded edge non slip legs CA27 brown ne aduga mai colors myam sida hai brown ama leire adur black amane colors ani thokna lai masigi table se ahal sing so mas angang sing si am comfortable over table mo ge duni myam si phamu mutaka thamama kanda angang sing lere pa bu su yar baduga khoina makhara thamakanda laimai digi mon man natragana tunama phamakanda yamna comfortable oina khoina thabak tu season bi aba lere su tam du season bi aba comfortable oiba table amane duga magi moment su yamna sip oiba haribi sigi table sigi moment si 91% off oira kanda hauji hauji lere moment si 599 ne stock te lady aduga mem sigi product se amuk phang da dum tawba aduga video sigi makha sa thajarak da mem sigi magi order to kibagi deliver to rakgi magi unboxing to bagi video ma sang tang mem hapsaram gi duga mem pambi bi yor gadi order to biu aduga magi price mem khogi sigi mic holders yor ka na order to kibada ina laser ki process se 999 ne 1k ne aduga table sigi drawers yaudra na supna tagi khoina laigidriba maman si without drawer da 91% off ni mya hujujuk lady si magi maman si supna tagi 599 ni 599 ni duga drawer yara kana khoina loge haragana masigi maman si lupa sami hengala kana 699 ni aduga mayam na color si apamba khanbira kana black or brown si masuju khanbira kana apamba mayam order to bi yagani mayam sigi product si order tawjaki ba matamda numit mari ni mangani mke dumai deliver torakpada aduga sigi products myam unboxing torakan hapitang yingmina si haidi sigi box sigi manung kari kari magi products sing aina order to kiba matamna yawrak hibege habdu myam uktang yingmina si sigi products angang singi larek pa bagi du ki kana gane khale du ahan sing na suma gi thabak suba matamda sigi table sil dum subu da dum dungai gane na khale aduga sigi akhoi gi cup ama thamba mama yawre sigi magi product sida aduga khoina ipad kumba hapam ma yorakani aduga khoigi sigi drawer masa ma yorani aduri khoina magi mic ki thampham ma clip anga loina na khoina phone holder ma hai tare adu ma yorani khoina sigi table si khoina study table on season share breakfast table on season share do khoina ma pham madam pham sat matam ilai lai na khoina khutna paira kanda adum putok pusin to bu ya ba table ma sori yang su yang ba han ba mayam sigi unboxing to matam na khoina thengna magi tax invoice bill of supply case memo ni myam moina thara use amazon.in degi aduga makhata na yengmine si hariba product sing sta kari kari yawge habadu myam yeng tamina si adu me akhoi sigi ahan ba lakhoi sari be simai si myam mic holder ne si adugi miti kana banga sing le pa bigi oina su nakana manda sigi holder ne myam si sina koi gi table si the clip taro subsila kanda yam line phone si koina thamma kanda koina kari gumba ma yengning ba natragana online class ma tawu taraga susmaina holder si sap thamaka na koin irai rai na table si digi dum phamna online class si yamna comfortable oina koina dum enjoy tawu yagani aduga mayam aina senjakhri ba sigi mai color si black color ne pamjabagi black color oina tawu ne duga mai mayam sigi magi sigi table sigi magi boundary de satliwa sigi plastic sing se yamna comfortable oiba aduga magi quality su haidi yamna handaba nateba quality su yamna seasonable nungai yamna phabu quality ni ana khale myam seasonable du yamna comfort oi ba magi si boundary satliba sigi rubber plastic se adu myam deliver dum tarpu matam da moina dum fix tor kana dum pibire sigi table se khoina nauna mu install to bigi mathau tadre aduga magi sigi table sigi makhong su yamna strong oi ba aduga yam stable oi ba table ma su oi re aduga
product sigi details mi amna tentang nang tang thamjage magi brand si Callas ni aduga mai materials na wood ni aduga colors ani thokna lae myam brown ga aduga black ani aduga magi item dimension si 60 into 40 into 26.5 ni aduga length wide height na centimeter ni myam pi ribse aduga magi sigi item sigi weight sina 2400 gram le aduga magi style sina portable anti slip foldable convenience multi-purpose flexible ni oribse aduga akoina video sigi mamang na uriba plastic ki ngauna sangna satlibisana mayam koina tablet kumba natragana koina laire kumba boy kumba koina yappa ka thamba yare koina laptop ta thabak suge su yare drawer sida koina maru pochai sing koina sijinagadaba kolong gumma kaigumma loina ma hapa yarani aduga laire pagi su yarani laptop ta thabak suge yarani khudimak adum yam comfortable oiba moments kadi yamna sana baduga yengbuda masasi yamna nan badugumba product amadi oiri mayam aduga mayam tentakna khoigi magi sigi mic holder gi si mayam sida install to bi mayam masang dan tentakna hapsaramge mayam sisu mayam yingminasi aduga mayam sida magi yorak liba sigi mic holder si khoina tiktok tiksin loina magyaba aduga khoigi magi direction sisu akoina khutna paira kan semdokning momong da semba yaba adugumba mic holder amani yamna comfortable loy mayam sisu aduga akoina angang sina hajikan online class kuma tawbodos khoi table the clips in subsil laga thamma kanda akoina magi stable ohela kanda khoi phone gi magi direction se duga irai laina yamna smoothly akoina table sida phamma kan online class su enjoy tawu yaba adugumba sigi magi mic holder ogi duni ma'am aduga sigi mic holder si ma'am akoina sigi khoi table sida natraga su atopa side amagi da table amagi da khoi clips in subsil kanda adum akoina use tawbi yare du akoina famungda bed ta akoina karigum sigi phone da movies kumba isai gum sum taninga ga su bed ta dum phamna akoina bed ta kusi clips taraga na phazila kan akoina dum enjoy tawbi yae na khanjai aduga me hauziki de video si matang se lusinjarage aduga me amna pambi bi yaraga de Amazon de gi hairi product sigi link si video sigi description da hapsaramge aduga me amna hauzi order tawbi bi yarani aduga me am hauzi sigi table sigi drawer yorak ta bida magi hauzi piri bisa aduki mati huge offer ne 91% off lera kanda hauzi offer piri Amazon na aduga si video sigi description link hapsaramage pambi bi yaw mi singna order tawbiro aduga video si matang se lusinjarage and thank you